खुरमजरे ISTV न्यूज़ बैंक ताबिरु पुनः पुताराम नोक्सरे हुजिहान रंगसी मोरबे पाउ लोबिसे लमदम असिदा खुंदामिनरिबा पुरुबसिंग मरक्ता लेनरिबा नुंगसिनबगी मरी कायहंदनबा सीनियर सिटीजन फॉर सोसाइटी ना होनगदोरी हौजिपाउ सनरों पिजरे लमदम असिदा ngalingay matamdagi hona amatoina leminaraklaba tongan tongan ba proof-sing marakta leinariba nungsibagi mari ase thugaina ba honarakliba ase senior citizens for society na sabsana thengnaduna amatoibagi nungsina ba kahandana ba honagadori senior citizens for society Manipuri sahi gi mifam ngasi government dance college ke hall pangthoki ngasi pangthoki ba mifam aduda society gi president Laisom Lalit vice president RV Mingthing Muhammad Jalat Khan coordinator Dr. M Nara general secretary L Sadanandana Singba Miyana Suraki Dr. M Narana Hausi Reba Lamdamasi Toldo Wato Kayada civil society organization Singna Mapunga Todang Lori senior citizen Amoina Lakadoriba Mirolbu Lamzing Duna Apaba Amasung Tandu Laitaba Lamdama Portnaba Honagani Haiki Sing Tangi Marata Tungan Puki Marata Kain Tomarpa Loyal Sisi Lamjing Bina Nama My day come with a mama over the restaurant shut up. The question about the temporary and a half of the situation for that. The role to be played by this society. Tawanga mari leina senior citizens for society gi al oraba sing da khudol pot piduna ikai khumna bu utki lekhidaba members sing gi mafam da su ikai khumna bu utki society gi secretary khaidem manina haikibada society asina housing loriba thodang asi khangduna bharat sarkar masung manipur sarkar na makhoi wa tabiri ngasi lamdam asida amatoibi gi mari da pirak liba saitheng asi thengnaduna mahusagi gi tangdu leitaba lamdam nungsi sanaba punsi marel amada hanjinana senior citizens for society na honagani haike to India na government of Manipur na sakkangi raba senior citizen for society na maruai na leipaki aikona ba lawrakpa resolution sing se recommendation sing se masi mapung phana makoina recognize to ba ari makoina madu yamba adu madu wakuma yamma rei malmanduna masi senior citizen for society ki Nifam Masi Manipur ki tungi baiga bida tale nana ohana badasu achauba mateng ama ohanaba pandagani haiba wafam masi tunjadi Ahanba Mau Flower Festival ngarang Mau Gate Leba taxi parking de pangthokre a tribute to Mother Nature haiba thimda Song Youth and Students Organization sindra pangthokre festival aduda leimakhal kaya ubada miyamna angak papoknakhi hiramasida report ama Senapati district ki flower grower yankai henmana saruk yakiba festival aduda district asigi DC Jacintha Lazarus Mau Council ki president M Dili SP Senapati Kavi Travel Development Department ki joint director Kaikho Kapa ex minister Thori civil paramilitary force amadi police ki makok thongba official kyasu saruk yakhi district asida phangba atangba leimakhal kya utkiba festival asigi sangdam nabada makok pothang tarba singda Manamathum piduna puning thawatki festival ga mari leinana Mau Council gi president M Dilina Kozari ju kogi wathokna Mau gi mahuksa gi punsi amadi nungsi chanana leiminebada apan mapi bangamloi festival asina Mau jati lei matawum puning wakal phajai haiba ayeng masingda phone mangamle festival asi state festival oina chahi khudingi pangtho ningi haike joint director Kaikho Kapana Manipur ki mai oriba sangai festival ase mausa ki phajabana puning chumhalaba mafam singda hong dana pangthok labadi Nagaland gi Hornbill festival de gi hena maming chatuna leibak sigi de natana foreign tourist kya lakhan mangamgane festival asisu orange amadi pineapple festival gum state festival ohelabadi mau jati gi apama ama thunghan bada natana state ki integrity sagat patusu hena mateng oyen ngane haike Tamilong ge wega orange festival and then Thaupal ge Imphal ge wega pineapple festival atage Ukhrul ge wega Jampra ge the citrus ge festival ina it meant to kheba mayam like but I think this is the history that we have created this day, that you all have participated in this program as flower
flower festival of Mao. And this Mao flower festival is not only of the Mao community, but this is the whole community of our Manipur. DC Jacinta Lazarus na Mao se Manipur gi khwaidagi fajaba mafam amani haibada haiman bathok loi atai mafam da udaba atang malai makal kya thengnabana isor gi thogjal phangba mafam amani haibe yai tanglaba lai makal sing ase ningthi na chara semnun thadok labadi khunja sing gi senmilon phagal hanbada natana Mao gi mingchachu hengat kani festival ase pangthokpagi wahan thoksu hena mapung phagani haike karigidabak festival ase pangthok imino haiba mipum tingna khanganaba hotnamina se haiba appeal su tawki. I hope that it doesn't stop with this, with our horticulture department, and we have lot of departments who will be willing to, like for Orange we have even NEC funding in crores of rupees, so the same thing can be also tuned into flowers, and we would be able to make such a good commercial thing also. Not only, I mean, of course all of you should not mistake that we are speaking only about the commercial aspect, but it is also essential to have a commercial aspect, to have a sustainable kind of flower growing. And I hope that the next flower festival would be at a very, very big scale, and we would be able to showcase our beauty to the whole world. Amubamadi Indragidama Pogdam Jaiba Thiamranjan Mao Senapati district. Panthoibi magi thorom paksana pangthopiu haina Southeast Asia Cultural Organization thalok pacharol man khanglakli kanglei khunai sitaruba lol inat amasung lining singba hingal anaba iho kangkal an bahaibase kanglei cha singi topum thopa thodang ni hairi kanglei sa miyamna mikap thoktuna iramdonggi sana kanglol inatpu seng ngakpu oina panthoibi imabu irat thoni thorom paksana pangthopiu haina apil torli Kumbi Kendri Manung Senba Borangbi Thongka Ground Ngarang MP Dr. Mainana Lamdamadungi Miam the Kusinakre Playground Kusinabagi Thoromatuda Kumbi Kendri MLA SBra Borangbi Gram Panchayat Ki Upapradhan Muhammad Abdul Nur Shah Yauna Miokiana Sarwaki Tarongamari Lenana MP Dr. Mainana Haikibada Lamdamasida Leminar Laba Equimasagi Markta Puxel Koijal Tinana Leminaduna Imam Tagi Masani Habasi Kakto Pate Masigi Wakalo Lasida Taptaintina Puna Wakal Kantamina Bamatamda Lamdamasi Santi Lakani Haike. Haba, Amata source of Yawanati, when a much in the means Senator Latin, and the Mother Yanga, I put him in Sinori in Milava, I didn't Buddhist, home I said, Bakudon Yazadi, I did to me. At the time of the parade, and the parade say, Kari, parade, I could get to sell in Lava. Most had it in the Yama, except for yet another. Ekoi imam ati masari ekoi hawina ko ni haimai wakal lo sida ekoi tapthana indena khandani raga pura machine asi loina mak isona ate pa kani hawa ko tunasu ayamna aton khandani MLAS Birena Hauzaki Matamda Sana Kona Bahibasi Yamna Tangai Fadabama Urakle Manipurna Bharat ki Mahut Sinduna Sana Kona Gilamda Mangzil Thaduna Satpagaya Yauri Sanari Singbu Afaba Masak Thokpa Mi Amamam Ohenaba Matik Saba Sanabung Thamdaba Yade Haike Mana Makha Tarduna Saukapagi Matungina Lyric Haitabasu Yadre Lyric Haibaga Luina Imalon Busu Saukat Nana Bohonagadabani Haike Lyric Hairaga Akochi Hanbada Akogi certificate ama leiraga loire haina kalamase objective masi yarakra certificate china akoi port hoina work ya masala haibata nan masala hai singi baduna loksinga duna maduki loksinga duni mahanga tawgudri bathabak dasina doris aduna like thangai senga haitaba yarakra ai thangaba yarakra loan thangaba yarakra aduna akoi ju Makai loan I was saying, Mose Quina, a coin Masi Pajanaba, so Patnava, a Quanabata. Saite Academy Amadi Gulafi Nat Sankritans Academy Impalna Sinduna Dem College Campus Taleba Def Literature Center da Lemapokpams Herasendra Singa One Day Literary Program Pangtokre Tormaduda Saite Academy Kolkata Ge Officer in Charge Gautam Paul Manipur Language Advisory Board Ke Convener is Bihari Padma Shri Awardee H. Thanil Gulafi Nat Sankritans Academy Ge President R.K. Sanato Manamaru Bami Singwina Sarwaki Gautam Paul na Haikibada Art and Literature da
inak khulaba Manipurna Pichibigi Miamda sak taknaba honabada aikhoina art amadi literature da ahan mamiyang sang bagi tangai padabale haike Kangjam Chawani iba imabu ningsing lakpada amadi masonry thoibane iba lepun setna haiba sereng larik ani ngasi Manipur Hindi Parisat ki hall phongkre Manipuri Literary Society na sinro pangthopa thormaduda education yugi additional director oramba Aribam Kumar Sharma Manipuri Literary Society Imphal ki president Dr. Sagol Sam Lanchen ba maiteina thormapo ina surgakhe laresi ki matangda salam tomba masung Dr. Saresendra Longjam bana wangakhe Total Labor Student Youth Development Organization Sindrangasi Bafamadu Labor Community Holder Landamasi Hidraba Alaman Singda Tarpan Katpi Thorum Pangto Pagaluhina Landamasi Santi Laminanaba Tony Craig Pradhan Mantri Jonathan Jos Nagi Makada Pasoi Kendri Oina Polling Station 19/8 Amadi 19/9 gi account holder Singda Bank Piba Saktak Se Khosindamgi Thoramama Moyang Community Hall Pangthokre Pasoi Kendra Social Upliftment Organization Sindra Pangthokba Thoromaduda Organization Sigi Se Petrol Bizoina Kendra Sigi Myo Lising Mangarum account Hangkibigi Manungda Myo Isam Yankaida Anba Tanga Ki Oina Lupa Lising Manga Makogi account da Hapkre Haiki ꯑꯩꯈꯣꯏꯅ ꯆꯦꯟꯖꯕ ꯆꯨꯡꯖꯕ ꯉꯁꯤꯒꯤ ꯄꯥꯛꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤꯁꯤꯅ ꯆꯦꯟꯖꯕ ꯆꯨꯡꯖꯕ ꯇꯧꯖꯔꯒꯁꯨ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤꯗꯩꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯣꯏꯅ ꯃꯇꯝ ꯃꯥꯡꯉꯒ ꯃꯇꯝꯅ ꯍꯧꯈ꯭ꯔꯅꯤ ꯈꯨꯗꯣꯡꯆꯥꯕꯅ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯕ ꯃꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ Thangwaiban Watam Leractagi Lamphel Fishery amasung VIP quarter taba maroiba lambi asi noma gi phibam soksilakpana lambi asida accident thokpa kaya yaure sarkar na tuba matamda miyang changdrabadi thingjalagini haina maira paibi amana phondorli ngasi dagi tharaga numi akhoi sembi daba taragadi akhoi kairoi likai leiriba club amadi maira paibi khaina masi likai punamaka khushamnarga akhoi masi gi lambi je thingjanjarani haibaje ngasi ISTV gi mafam da pongtok jani RKCS ki Marfutara Matoi Suba Mapok Kumun Thoronga Mari Lenena RKCS Museum Art and Craft na sinuna kaisam thong da leiba RKCS Museum da laiyak pa sangdam no ba mapang thokre Kalof ani thokna athoi hen tanaba du da mairui samayang khairom na sarya ki RKCS Museum ki secretary RK Budimantana laiyak pa yokhat na gi pandam da athoi hen tanaba si pang thok pani haike Agang sing lai pa hen da ya di haidna koi drawing textbook मैम होंगना बुक वांदगी फोरबुक होंगना मसीदगी चाही निफुगी ममांग दा हाइदारे डिकेट अनिमु हजिकी मिरोना दिखांग्रबा अदना अंगांग सिंसिदा आरकेसीएस जे कइनो आइसिबो मैम दा फगी चिंफा पोहनबा अंगांग सिंसिदा आरकेसीएस का याम नकनबा मरियमा लेबदगी पांदम अमगा लेना अंगांग सिंसिगी पुनिंग थबपजिदा खइजु सरुक याबोइना चाही खदिंगी पांथोक जबनी हौजिक थबगी पाउ लोबिरसी Reserve Bank of India ke Grade B ke officer sama kuntra mari logaduri masa ke sei kuntra fawi manungda leiba graduate ta sada hompu phangba myoi singna lakliba October tang kulumdoi fawi manungda online da darkhas thak pa yakni sisinga sigi unreserved from homfutaret schedule caste taramanga schedule tribe ki taramdoi amadi OBC ke kuntra mapalne mathata paliba thabaki paw sigi akupamarol babopar leiba job center ki khangba yakni Hojik makadaw pa mo luminasi. Fox Film Manipuri ahan ba digital film mitlugi yai fetongni thorom ngasi Brahmapur nahabam da leiba bi neta sendrigi yum da pangthokre thormadu da forum gi chairman L Surjkanta forum gi vice president Oken Amaksam Amiki president Dr Hamom Naba general secretary B Neta Sharma DDK Impal gi TAs Brazil Simba Myokiana Sarwaki. Pilamasigi story amadi screenplay na heroine Naroibam, producer amadi editor na Pinky amadi director na Ganesone. Loisalapudamuri pau amukan pijri. Lamdamasida kundaminariba Purup Singh Marakta Lainariba Nungsinabagi Mari Kahandanaba Senior Citizen for Society na Panagadori. How's it? ISTV na pizza pau matang slow jere. Meng tabi purong po amukana krunjere.